Rims the left and me Shirakpa Madi Pendraba Miami Yawulup Sing Apunba Committee na Yangshin Bahoragani Lupmanga I na think Rabalam the Masikila Holup Sing Hybrid Kanglepak Communist Party KCP Kangle Yawul Kanaluk KYKL People's Revolutionary Party of Kanglepak Prepak People's Revolutionary Party of Kanglepak Prepak Pro Amadi United National Liberation Front UNLF ki Lusimusingna Punukuyek P Duna Press Tadorok Pacho Lamana Rims the left and me Shirakpa Amadi Penadraba Miyam Yawulup Sing Apunba Committee Shina Yangshin Bahoragan Hadi Sholosina Haribadi Haukiba Numik Kuntrani Shida Rims the laying Lakiba Mui Manga Lakidre Masiki Matang Lakidraba Mui Manga Sigi Imungi Muishin Piba Samlakpa Warul Singadu Miyam da Muhanna Tamzari Warul Singadudi Awang Sangmai Laipategi Laisram Ningol Hizam Ongbi Ibem Sasi Yang Hagenito Mapureva Hizam Mohan August Tarahumduida Makong Kurai the Tekpadigi Rims Hospital Pukalaki Numitare Nimuk Ortho Department Laiduna Matau Taba Taste the single Luina Tauduna treatment of Ki August Tarahumduga Yupung Tarada Operation Gidamak Pushing Kraga Operation the Adam Lakitri Anishupa Yankom Keso se Yankagatre Apopole Kidrava Y by Gesingha Shakta Melekai BP stroke over the August Kuntrama to Yupung Tarama Kairom Tavada Rims the Pukalaki Adobunumid Adu Nomaisung Oibana Laying Biu Havi Yakiti Kanangang Rabamatunda Neurologist Lamdabadigi Medicine ki Doctor Raman Yankee Masum Admission Tauduna Wat Hongsinki Matang Numit September Amagi Ayupung Mapanda CT scan Launa Vohonaringeda Doctor Round Lakpasu Yang Pangokiti Pung Mariga Makaida CT scan Launa Vohonaringeda Doctor Round Lakpasu Yang Pangokiti Pung Mari Makaida CT scan result Pangraba Matuna Doctor na ICU Tuna Pushina Bahairamki Jaishu Saramki Adobo ICU Pushin Kiti Asuna Nungai Sabuk Pung Tarani Toitaba Matamda Kesola Kitabani Om Subada Goti Mayum Ongbi Rani Bala se Kuntraga Taruk Mapureva Z Asauba Wangkai Yorembam Lekai September Tara Mangar Anga Unanabagi the Magrims Hospital Pukalaki September Taraganipana patient gi Pibam Lucilla Kodigi patient Asigi Consultants Oriba Doctor Ramesor Yaudana Duty Tariba Doctor Singna Operation Toki Operation da Rani Bala Lekiti Doctor Ramesor Operation Lueraga Laki Mahana Haibada Mangona Duty Tariba Doctor Singna Matamsana Popi Rakidi Habasini Aduna duty Tariba Doctor Singi Makedi Haribana Popi Kiamadi Makoina Laying Kiba Madi Operation Tokiba Doctor Ramesona Piba Guidelines Dugi Matungina Habasini Mari Super Yambem Sanjoy se Yankagini Toy Apopole Kidrava Yambem Kula Mamon Kampu Makalekai Oitangba Kutta Sikpanava Taubamadi Nagli Nabadi September Kungi Ayukpung Nipan Muktab Rims Hospital Gi Casualty Pukalaki Doctor Gi Pautak Matung Ina Matau Taba Testing Torava Matungda Test Amagi result di Matam Krasangani Duna Yumda Putharro Haiduna Pung Amada Yumda Halaki Adu Yum Hegobaga Test result Lakli Hospital Later Laying Badara Laying with a Yara Herapadi Kutak the Hospital Amupukalaki Matamadu Casualty Duty Taba Doctor Sing Ledamdi Intern Toriba Doctor Sing the Yankee Ahanbada Sorhon Manungaiti Haidobada ECG Lonava ticket Kaglusu Haraki Ahanba Masayam Nungairati Habadigi Casualty the Labor Doctor Singda Hairubada Aruba Sekra Pairi Kona Laki Haragalakidi Imung Manuna ECG Lonava ticket Kakpa Satlinger Sanjoy Lakidavani Mangasubada Singshubam Manju Seik Puntraga Taruk Mapureva CS Niran Lilong Sajing Awang Lekai September Taraga Taruk ta Anga Unana Bigidama Rims Hospital Pukalaktuna Admitoki September Kunga Maturgi Numijungba Matungpung Amataba Matamda Patient Asigi Consultants Dr. Pritam Yauna Operation Toki Pung Aniga Makairam Tabamata Operation Luidana Mama Masa Anima Karisha Taudana Operation Theatre Legi Putoraki Pung Mangaga Makai Taba Duwaidi Kankau E Hatarakpadigi Doctor Singi Makedi Amuhana Operation Taudaba Yari Hena Kangalakpadigi Amuhana Operation Toki Madi Operation Lorava Matunda ICU the Tanki Mahak Ahin Pung Aniga Makai Muktabada Adumuk Lakidre Matang MISA na Flag Court Manipur State Ningtina Nahanaba Advice Torokli
Ministry of Home Affairs MSA Government of India na sayi sigi February 15 da Ccpur district da erang houriba naha singna jati gi masu uhum gi phiral bu DC office tagi singtharaga makhong na net pa madi thawai usittabagi thong hakchina lawbu loina state government da Flag Code of India 2002 na satnana ba akan ba instruction pirakli MSA na state government da pirakwa directive matung ina Flag Code of India 2002-2021 amasum 22 the amend tawkraba amasum the Prevention of the National Honors Act 1971 gi makhada in the national flag asibu ikai khumnaba loinana display tawgadabani haina mek singna phungdokli amarum sei sigi February 15 da thokipa thawdo asibu center amasum state government haksina lawba loinana Union Home Minister Amit Shah amasum Rajya Sabha gi MP lesem sana jawbana thawdo aduga amadi leinana social media sing India gi masu uhungi phiral bu Kuki Ccpur ki miyoi singna amadi militant yauna numidadu da mai thadun ikai khumna khidabagi thawong adu national security da asoba threat tawbni haina lawba loinana Union government akan action lawnaba khan khiba laikre Ccpur da handak da same kiba MNF IM Mizoram gi MNF na masak khang de herakre Manipur gi mapung wena Ccpur da laidiba mizo sing yauna Mizoram gi mizo singa punsilaga apunba mizo gi oiba platform ma sagana handak da Ccpur da same kiba Mizo National Front's Integrations Movement MNF IM si Mizoram da main opposition party wadiba Mizo National Front's MNF na masak khangde herakre Ccpur da Mizo National Front Integration Movement si siembagi matang da makhoi da knowledge amata leiti amasum front si siembaga mari leidana makhoi da mangjong na khanarabasu leiti haina phongdorakre Kuki ani lupa crore maudra rong gi draka kona na Assam police na phari Ccpur gi Kuki ani malem gi kaithel lupa crore maudra rong oigadaba drug yaba tablet lak ohung kona na Assam police na Dolkhal border police outpost manakta gi phaki bagaloina drug adugi mari makhong amadi trafficking network ki likhun phangna thigat bagi thamuk satakhi senior SP Normal Mahata na phongdorak gi matungina di thajabi yaba intelligence ki paw ma phangbadigi Dolal police station ki jurisdiction manungda leiba Dolkhal border outpost Assam police na thasgi kungom dur asar ok check tawgi akan ma thabak chathenga singning oina lakpa gari ma khamlaga check tawkhibna hari AJ Maisnam na sengdoklakli thasgi kunna pangthokiba film forum Manipur amadi thauna kaksingani na sinduna pangthokiba 32 suba Manifa Film Festival Award ceremony gi matang sasakpa AJ Maisnam na maki social media account na phajadabu wahiwata sijinaduna post thagalup gi matang da sasakpa masama film forum Manipur ga office ta laktuna masana thagat khiba singadu soikre haina sengdokre ngasi lamphel da leiba film forum Manipur ga office ta pangthokiba Paumishinga unaba amad AJ Maisnam hai festival asigi matangda maki Facebook page amdi WhatsApp app status ta kumai sibu silang liba madi jury members na nungai roida voice sina kibadu ngakpio makata na miyam na post adubu social media da amu haina sumhana phungdokhi do tentang na sumna miyam na thamjagi ama sumyam pura noba update ngamina saina channel sigi mai thamjari